ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯌꯥꯝ ꯁꯥꯊꯤꯅ ꯆꯔꯥꯡꯅꯕ ꯂꯩꯄꯥꯛ ꯑꯁꯤ ꯃꯩ ꯍꯧꯅ ꯆꯥꯏꯕ ꯇꯥꯟꯖꯥ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜꯁꯤ ꯚꯥꯔꯠꯀꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯅ ꯊꯥ 7 ꯑꯃꯒ ꯁꯥꯡꯗꯣꯛꯄꯒꯤ ꯋꯥꯐꯝ ꯋꯥꯔꯦꯞ ꯂꯧꯈꯤꯕꯁꯦ ꯃꯁꯤ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕꯅꯦꯅ ꯂꯧꯖꯩ꯫ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯆꯂꯥꯏꯔꯤꯕꯁꯤ ꯀꯔꯝꯕ ꯐꯤꯕꯝꯗ ꯆꯂꯥꯏꯕꯅꯣ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ BJPꯅ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯅ ꯃꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯂꯤꯗꯔꯁꯤꯞ ꯃꯨꯟꯅꯕꯗ ꯁꯛꯇꯤ ꯄꯥꯏꯕ ꯍꯩꯇꯕꯒꯤ ꯑꯃꯗꯤ ꯂꯩꯄꯥꯛ ꯃꯤꯌꯥꯝꯒꯤ ꯑꯣꯏꯔꯤꯕ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯁꯃꯁ꯭ꯌꯥ ꯀꯌꯥꯁꯤꯡ ꯑꯁꯦ ꯃꯁꯤ ꯅꯥꯊꯩꯗꯨꯅ ꯊꯝꯃꯒ ꯃꯈꯣꯏ ꯃꯁꯦꯟꯒꯤ ꯌꯥꯅꯗꯕ ꯀꯌꯥꯁꯤꯡ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ PR ꯂꯥꯛꯄꯒꯤ ꯃꯔꯝ ꯑꯃꯁꯨ ꯂꯩ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯗꯨꯒꯨꯝꯕ BJPꯒꯤ ꯃꯅꯨꯡꯗ ꯃꯔꯨꯑꯣꯏꯅ ꯀꯨꯀꯤ MLA 10 ꯃꯤꯅꯤꯁꯇꯔ 2 ꯌꯥꯎꯅ ꯃꯈꯣꯏꯅ ꯑꯗꯨꯒꯨꯝꯕ ꯇꯣꯉꯥꯟꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯋꯥꯐꯝ ꯄꯨꯊꯣꯛꯇꯨꯅ ꯑꯗꯨꯒꯤ ꯇꯣꯈꯥꯏꯕ ꯋꯥꯐꯝꯁꯨ ꯂꯩꯕꯅꯤ꯫ ꯑꯗꯨꯅ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯑꯟꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯌꯥꯝꯅ ꯑꯟꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯑꯣꯏꯕ ꯂꯩꯄꯥꯛ ꯑꯁꯤ ꯁꯨꯞꯅꯝꯒꯤ ꯂꯩꯉꯥꯛ ꯑꯃꯅꯤ꯫ ꯃꯁꯤꯒꯤ ꯃꯈꯥꯗ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯕ ꯌꯥꯕ ꯃꯗꯨꯗ ꯃꯤꯌꯥꯝꯅ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯂꯩꯇꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯗꯨꯒꯨꯝꯕ ꯄꯣꯄꯨꯂꯔ ꯒꯕꯔꯟꯃꯦꯟꯠ ꯑꯃ ꯂꯩꯕꯒꯤ ꯇꯉꯥꯏꯐꯗꯕ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯆꯂꯥꯏꯔꯛꯄꯁꯤꯅ ꯂꯩꯄꯥꯛ ꯑꯁꯤꯗ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯄ ꯉꯝꯃꯣꯏ, ꯑꯩꯈꯣꯏꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯟꯕ ꯉꯝꯃꯣꯏ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯁꯦ ꯃꯔꯨꯑꯣꯏꯅ ꯁꯦꯟꯇꯔꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯃꯗꯣꯝꯗ ꯁꯨꯝ ꯆꯠꯊꯈꯤꯒꯗꯧꯕ ꯑꯗꯨꯝꯕ ꯊꯧꯁꯤꯜ ꯑꯃꯅꯤ꯫ ꯍꯧꯖꯤꯛ ꯁꯦꯟꯇꯔꯒꯤ ꯄꯣꯂꯤꯁꯤ ꯀꯔꯤꯅꯣ? ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯁꯦ ꯃꯁꯤ ꯑꯗꯨꯒꯨꯝꯕ ꯃꯔꯨꯑꯣꯏꯅ ꯑꯗꯨꯒꯨꯝꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯀꯥꯡꯕꯨꯁꯤꯡꯗ ꯃꯄꯨꯡ ꯐꯥꯅ ꯁꯄꯣꯔꯠ ꯄꯤꯔꯕ ꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛꯀꯤ ꯃꯩꯇꯩ ꯀꯥꯡꯕꯨꯁꯤꯡ ꯃꯁꯤꯕꯨ ꯇꯛꯈꯥꯏꯅꯕꯒꯤꯗꯃꯛꯇ ꯂꯥꯜꯍꯧꯕꯒꯤ ꯅꯃꯥꯗ ꯃꯈꯜ ꯀꯌꯥꯒꯤ ꯃꯔꯥꯟ ꯁꯤꯜꯂꯀꯥꯟꯗ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯂꯥꯜꯍꯧꯕ ꯇꯛꯊꯣꯛꯅꯕꯅꯤ ꯍꯥꯏꯕꯒꯤ ꯃꯗꯨꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕ ꯃꯗꯨꯒꯨꯝꯕ ꯊꯧꯁꯤꯜ ꯑꯃꯅꯤ꯫ ꯃꯁꯤꯅ ꯕꯐꯔ ꯖꯣꯟ ꯃꯗꯨꯗ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯆꯪꯕ ꯉꯝꯗꯦ꯫ ꯆꯍꯤ ꯑꯃꯒ ꯊꯥ 2-3 ꯐꯥꯔꯛꯑꯕ ꯑꯗꯨꯒꯨꯝꯕ ꯍꯧꯈꯤꯕ ꯃꯦꯒꯤ ꯇꯥꯔꯤꯛ 3ꯗꯒꯤ ꯃꯩ ꯍꯧꯅ ꯆꯥꯏꯕ ꯑꯗꯨꯒ ꯁꯥꯊꯤꯔꯕ ꯐꯤꯕꯝ ꯀꯌꯥꯁꯤꯡꯁꯤꯗꯩꯗ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯃꯥꯒꯤ ꯃꯔꯝꯗ ꯍꯟꯖꯤꯜꯍꯟꯕꯗꯤ ꯂꯥꯏꯔꯗꯅ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯁꯤꯜ ꯃꯌꯥꯝ ꯄꯥꯏꯈꯠꯂꯤ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯌꯥꯗꯕ, ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯗꯕ, ꯃꯔꯨꯑꯣꯏꯅ ꯑꯗꯨꯒꯨꯝꯕ ꯃꯩꯇꯩ ꯀꯥꯡꯂꯨꯞꯅ ꯑꯩꯈꯣꯏ ꯍꯥꯏꯋꯦꯁꯤꯡꯗ ꯆꯠꯄ ꯌꯥꯗꯕꯒꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯁꯤꯒꯨꯝꯕ ꯑꯕꯁꯊꯥ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯔꯤꯕꯁꯤꯡ ꯑꯁꯦ ꯍꯦꯟꯅ ꯑꯩꯈꯣꯏ ꯃꯥꯌꯣꯛꯅꯔꯛꯀꯅꯤ, ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯃ ꯂꯥꯛꯀꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯆꯂꯥꯏꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯒꯤ ꯐꯤꯔꯦꯞꯇꯤ ꯑꯗꯨꯒꯨꯝꯕ ꯁꯛꯇꯤ ꯄꯥꯏꯅ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯅ ꯁꯔꯀꯥꯔ ꯁꯦꯝꯕ ꯍꯩꯇ꯭ꯔꯕ ꯑꯗꯨꯒꯨꯝꯕ BJPꯒꯤ ꯀꯥꯡꯕꯨꯁꯦ ꯃꯁꯤꯒꯤ ꯁꯔꯀꯥꯔꯁꯤ ꯎꯠꯊꯔꯀꯥꯟꯗ ꯑꯅꯧꯕ ꯐ꯭ꯔꯦꯁ ꯃꯦꯟꯗꯦꯠ ꯑꯃ ꯇꯧꯕꯁꯤꯅ ꯃꯔꯨꯑꯣꯏꯅ ꯃꯁꯤꯅ ꯍꯦꯟꯅ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤ ꯁ꯭ꯋꯥꯔꯊꯗ ꯆꯞ ꯆꯥꯅ ꯑꯩꯈꯣꯏ ꯂꯩꯉꯥꯛ ꯑꯅꯧꯕ ꯑꯃ ꯂꯥꯛꯄꯗ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯐꯪꯒꯅꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯑꯄꯤꯜ ꯇꯧꯔꯤꯕꯗꯨꯗꯤ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯍꯦꯟꯅ ꯈꯨꯗꯣꯡ ꯊꯤꯍꯜꯂꯤꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯡ BJPꯒꯤ ꯅꯃꯥꯗ ꯑꯗꯨꯒꯨꯝꯕ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯆꯧꯕ ꯀꯔꯞꯁꯟꯗ ꯂꯩꯆꯦꯟꯅꯕ ꯑꯗꯨꯒ ꯃꯈꯜ ꯀꯌꯥꯒꯤ ꯑꯃꯣꯠꯄ ꯃꯗꯨꯗ ꯃꯤꯠꯌꯦꯡ ꯊꯝꯃꯀꯥꯟꯗ ꯂꯟ ꯊꯨꯝ ꯁꯝꯄꯇꯤ ꯄꯥꯏꯅꯅꯕꯒꯤꯗꯃꯛꯇ ꯃꯣꯏ ꯈꯔꯅ ꯆꯠꯊꯔꯤꯕ ꯊꯧꯁꯤꯜ ꯑꯁꯦ ꯃꯁꯨꯃꯥꯏꯅ ꯆꯠꯊꯕ ꯄꯣꯂꯤꯁꯤ ꯃꯁꯤ ꯑꯩꯈꯣই ꯂꯩꯄꯥꯛ ꯑꯁꯤ ꯍꯦꯟꯅ ꯈꯨꯗꯣꯡ ꯊꯤꯔꯛꯀꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯆꯞ ꯆꯥꯅ ꯏꯔꯩꯕꯥꯛꯄꯨ ꯅꯨꯡꯁꯤꯕ ꯊꯃꯣꯏ ꯁꯦꯡꯅ ꯄ꯭ꯔꯖꯥꯒꯤ ꯁꯦꯕꯥ ꯇꯧꯕ ꯄꯥꯝꯕ ꯃꯥꯒꯤ ꯑꯁꯦꯡꯕ ꯔꯥꯖꯅꯤꯇꯤꯒꯤ ꯐꯤꯔꯦꯞ ꯂꯩꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯃꯁꯤꯡ ꯌꯥꯝꯕ ꯁꯨꯔꯤꯕ ꯅꯣꯝꯂꯤꯕ ꯃꯤꯌꯥꯝꯒꯤ ꯁ꯭ꯋꯥꯔꯊꯗ ꯆꯞ ꯆꯥꯅ ꯊꯦꯡꯅꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯁꯛꯇꯤ ꯑꯃꯅ ꯂꯩꯄꯥꯛ ꯑꯁꯤꯗ ꯃꯍꯨꯠ ꯁꯤꯟꯕ ꯑꯗꯨꯒ ꯁꯔꯀꯥꯔ ꯑꯃ ꯄꯣꯔꯛꯄ ꯇꯥꯔꯕꯗꯤ ꯂꯩꯄꯥꯛ ꯑꯁꯤ ꯏꯪꯅ ꯇꯞꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯍꯟꯖꯤꯜꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤꯒꯤ ꯑꯩꯈꯣꯏ ꯄꯥꯔꯇꯤꯅ ꯆꯞ ꯆꯥꯅ ꯊꯥꯖꯕ ꯂꯩ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯑꯕꯁꯊꯥ ꯑꯁꯦ ꯃꯁꯤ ꯉꯁꯤꯗꯤ ꯌꯥꯝ ꯁꯥꯊꯤꯔꯦ ꯍꯥꯟꯅ ꯂꯥꯟꯈꯤꯕ ꯀꯌꯥ ꯂꯩꯔꯒꯁꯨ ꯉꯁꯤꯗꯤ ꯑꯅꯧꯕ ꯋꯥꯈꯜ ꯑꯃ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯉꯥꯛꯅꯕꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯕ ꯇꯥꯕꯒꯦ ꯍꯥꯏꯕꯁꯤ ꯆꯞ ꯆꯥꯅ ꯈꯟꯕ ꯉꯝꯕ ꯑꯗꯨꯒ ꯂꯣꯏꯅ ꯄꯨꯟꯅ ꯆꯪꯁꯤꯟꯃꯤꯟꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ꯫ ꯁ꯭ꯇꯦꯠ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯊꯦꯡꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ꯫ ꯕꯐꯔ ꯖꯣꯟ ꯂꯧꯊꯣꯛꯍꯟꯅꯕꯒꯤ ꯊꯦꯡꯅꯕ ꯇꯉꯥꯏꯐꯗꯕ ꯂꯩ꯫ NRC ꯆꯠꯅꯍꯟꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ꯫
ꯑꯗꯨꯒ ꯐꯣꯔꯦꯟ ꯅꯦꯁꯅꯦꯜ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛ ꯁꯦꯟꯁꯁ ꯂꯥꯛꯀꯗꯧꯔꯦ ꯃꯗꯨ ꯂꯧꯊꯣꯛꯇꯅ ꯀꯔꯝꯍꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯚꯣꯇꯔ ꯂꯤꯁ ꯚꯣꯇꯔ ꯀꯥꯎꯟꯠ ꯇꯧꯒꯗꯧꯔꯤꯅꯣ ꯑꯗꯨꯅ ꯃꯈꯜ ꯀꯌꯥꯒꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯕꯦꯕꯁꯊꯥ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤꯗꯩꯗ ꯉꯁꯤꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗꯩꯗ ꯑꯑꯣꯟꯕ ꯈꯨꯟꯅꯥꯏ ꯑꯃꯒꯤꯗꯃꯛ ꯑꯩꯈꯣꯏ ꯊꯦꯡꯅꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯇꯟꯖꯥ ꯑꯃꯅꯤ ꯃꯔꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯄꯥꯔꯇꯤꯅ ꯊꯝꯖꯔꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯑꯁꯦ ꯃꯁꯤ ꯊꯥꯡꯈꯥꯡ ꯀꯌꯥꯗ ꯃꯊꯪ ꯀꯥꯏꯒꯦ ꯇꯧꯗꯨꯅ ꯁꯨꯝ ꯂꯥꯛꯈꯤꯕꯅꯤ ꯃꯍꯧꯁꯥ ꯑꯍꯜ ꯏꯕꯨꯡꯉꯣ ꯏꯔꯥꯕꯣꯠꯀꯤ ꯍꯥꯛꯇꯛꯇ ꯃꯅꯤꯄꯨꯔꯁꯦ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏ ꯚꯥꯔꯠꯀꯤ ꯑꯇꯩ ꯁ꯭ꯇꯦꯠ ꯃꯌꯥꯝꯒ ꯄꯨꯜꯂꯀꯥꯟꯗ ꯑꯗꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔ ꯂꯨꯁꯥꯏ ꯄꯍꯥꯔ ꯑꯗꯨꯒ ꯂꯣꯏꯅ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛ ꯃꯌꯥꯝꯁꯤ ꯄꯨꯜꯂꯀꯥꯟꯗ ꯄꯨꯔꯕꯥꯆꯜ ꯄ꯭ꯔꯗꯦꯁ ꯍꯥꯏꯅ ꯀꯧꯕ ꯁ꯭ꯇꯦꯠ ꯑꯃ ꯁꯦꯝꯃꯅꯤ ꯍꯥꯏꯕ ꯀꯥꯟꯗ ꯃꯍꯥꯛꯀꯤ ꯂꯝꯖꯤꯡ ꯃꯈꯥꯗ ꯊꯦꯡꯅꯈꯤ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯟꯈꯤ ꯑꯗꯨꯒ ꯂꯣꯏꯅ ꯅꯥꯒꯥ ꯂꯥꯜꯍꯧꯕ ꯀꯥꯡꯕꯨ ꯃꯌꯥꯝ ꯑꯃꯅ ꯅꯥꯒꯥꯁꯤꯡ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯖꯔꯒꯦ ꯍꯥꯏꯔꯛꯄ ꯀꯥꯟꯗ ꯁꯣꯛ 1994ꯗ MDUꯗ ꯆꯤꯡꯇꯝ ꯑꯄꯨꯟꯕ ꯃꯤꯐꯝ ꯐꯝꯃꯕ ꯀꯥꯟꯗ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣই ꯌꯥꯝꯅ ꯊꯤꯅ ꯁꯟꯇꯥꯏꯅꯔꯀꯥꯟꯗ ꯑꯩꯈꯣই ꯆꯤꯡꯇꯝꯒꯤ ꯀꯥꯏꯅꯒꯗꯧꯕ ꯑꯗꯨꯒꯨꯝꯕ ꯇꯟꯖꯥꯗꯣ ꯃꯗꯨ ꯆꯞ ꯆꯥꯅ ꯀꯟꯕ ꯉꯝꯈꯤ ꯑꯁꯨꯃꯥꯏꯅ ꯉꯁꯤꯁꯨ ꯆꯤꯡꯇꯝ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯃꯔꯨꯑꯣꯏꯅ ꯅꯥꯒꯥ ꯀꯨꯀꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯂꯩꯔꯤꯕ ꯇ꯭ꯔꯥꯏꯕ ꯃꯌꯥꯝ ꯑꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯩꯈꯣꯏ ꯌꯦꯂꯧꯃꯤ ꯄꯨꯝꯅꯃꯛ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯀꯔꯤ ꯇꯧꯕ ꯇꯥꯕꯒꯦ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯤ ꯑꯃꯅ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯑꯗꯨꯒꯨꯝꯕ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯪꯃꯤꯟꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯀꯌꯥꯁꯤꯡ ꯑꯗꯣ ꯃꯗꯨ ꯑꯩꯈꯣꯏ ꯉꯁꯤ ꯌꯥꯝ ꯅꯤꯡꯊꯤꯅ ꯈꯟꯅꯕ ꯇꯥꯕꯅꯤ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯃꯆꯦꯠ ꯇꯧꯔꯤꯕ ꯐꯤꯕꯝ ꯑꯁꯦ ꯃꯁꯤꯅ ꯉꯁꯤꯗꯤ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯑꯄꯨꯟꯕꯗ ꯑꯩꯈꯣꯏ ꯀꯟꯕ ꯉꯝꯃꯣꯏ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯕ ꯑꯄꯨꯟꯕꯒꯤ ꯁꯛꯇꯤ ꯁꯥꯒꯠꯄ ꯍꯥꯏꯕꯁꯦ ꯃꯁꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯦ ꯃꯁꯤꯗ ꯇꯉꯥꯏꯐꯗꯅ ꯑꯩꯈꯣꯏ ꯄꯨꯟꯗꯕ ꯌꯥꯗꯕꯅꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯤꯅ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕ ꯑꯄꯤꯜ ꯑꯁꯦ ꯑꯩꯈꯣꯏ ꯀꯝꯃꯨꯅꯤꯁꯠ ꯄꯥꯔꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯅ ꯇꯧꯖꯔꯤ ꯃꯤꯅꯤꯁꯇꯔꯅ ꯑꯃ ꯍꯥꯏ ꯁ꯭ꯇꯦꯠ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯑꯃ ꯍꯥꯏ ꯃꯣꯏ ꯃꯁꯦꯟ ꯃꯔꯛꯇꯁꯨ ꯃꯣꯠ ꯃꯥꯟꯅꯗꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏ ꯁꯔꯀꯥꯔ ꯑꯃ BJPꯅ ꯂꯤꯗ ꯇꯧꯕ ꯁꯔꯀꯥꯔ ꯑꯃ ꯂꯥꯛꯄ ꯇꯥꯔꯕꯁꯨ ꯃꯗꯨ ꯌꯥꯝ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯁꯦꯟꯇꯔꯅ ꯑꯄꯥꯝꯕ ꯂꯨꯆꯤꯡꯕ ꯑꯃ ꯈꯜꯂꯛꯄꯗ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯕꯦꯔꯥ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯃꯣꯏ ꯃꯁꯦꯟ ꯃꯔꯛꯇ ꯍꯥꯏꯅꯩ ꯑꯗꯨꯒ A ꯅꯠꯇ꯭ꯔꯒ B ꯁꯦꯟꯇꯔꯅ ꯅꯠꯇ꯭ꯔꯒ ꯑꯃꯤꯠ ꯁꯥꯍꯅ ꯑꯄꯥꯝꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃ ꯈꯜꯂꯀꯥꯟꯗ ꯑꯗꯨꯒꯨꯝꯕ ꯁꯔꯀꯥꯔ ꯑꯃ ꯁꯦꯝꯃꯛꯄ ꯇꯥꯔꯕꯁꯨ ꯃꯈꯣꯏ ꯃꯁꯦꯟ ꯃꯔꯛꯇ ꯂꯩꯔꯤꯕ ꯌꯥꯝꯅ ꯁꯥꯊꯤꯅ ꯈꯦꯟꯅꯕ ꯀꯌꯥ ꯃꯨꯛꯅꯕ ꯀꯌꯥꯁꯤꯡ ꯑꯗꯨꯗꯤ ꯄꯥꯛꯄ ꯑꯣꯏ ꯃꯔꯝ ꯑꯗꯨꯅ ꯁ꯭ꯇꯦꯕꯜ ꯑꯣꯏꯕ ꯁꯔꯀꯥꯔꯗꯤ BJPꯒꯤ ꯁꯔꯀꯥꯔ ꯂꯥꯛꯄ ꯇꯥꯔꯒꯁꯨ ꯑꯣꯏꯊꯣꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯃꯔꯝ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯦ ꯃꯁꯤꯗ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯅ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯊꯦꯡꯅꯔꯤꯕ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤ ꯀꯣꯛꯍꯟꯒꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯗꯦ ꯃꯗꯨ ꯃꯌꯥꯝ ꯈꯪꯉꯦꯗꯅ ꯃꯇꯦꯛ ꯈꯔ ꯍꯧꯖꯤꯛ ꯍꯥꯟꯅꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯍꯧꯖꯤꯛ ꯁꯥꯡꯗꯣꯔꯛꯀꯗꯧꯔꯤꯕꯗꯨꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯁꯤꯗ ꯀꯔꯤ ꯇꯧꯔꯤꯒꯦꯕ ꯏꯁꯤꯡ ꯏꯆꯥꯎ ꯀꯌꯥ ꯊꯣꯛꯈ꯭ꯔꯦ ꯃꯣꯏ ꯇꯨꯃꯤꯟ ꯂꯩꯁꯜꯂꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯃꯣꯏ ꯇꯥꯗꯦ ꯃꯤꯁꯤ ꯃꯤꯅꯥ ꯀꯌꯥ ꯊꯣꯛꯈ꯭ꯔꯦ ꯃꯣꯏ ꯇꯨꯃꯤꯟ ꯂꯩꯁꯜꯂꯤ ꯂꯝꯕꯤ ꯑꯃꯗ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯃꯣꯏ ꯇꯨꯃꯤꯟ ꯂꯩꯁꯜꯂꯤ ꯃꯤꯌꯥꯝꯒꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯕꯦꯕꯁꯊꯥ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯄꯥꯏꯈꯠꯄ ꯉꯝꯗꯕꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯃꯤꯌꯥꯝꯅ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯍꯥꯏꯅꯔꯤꯕꯅꯦꯕ ꯑꯗꯣ ꯑꯃꯨꯛ ꯊꯥ 6 ꯁꯥꯡꯗꯣꯛꯑꯒꯗꯤ ꯍꯦꯟꯅ ꯄꯥꯝꯗꯕꯒꯤ ꯊꯕꯛ ꯃꯌꯥꯝ ꯃꯣꯏ ꯇꯧꯗꯧꯔꯤ ꯉꯁꯤꯗꯤ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠꯁꯤꯡꯅ ꯃꯔꯨꯑꯣꯏꯅ ꯂꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯑꯗꯨꯝꯕ ꯁꯔꯀꯥꯔ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯍꯥꯏꯕꯁꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ BJPꯒꯤ ꯁꯔꯀꯥꯔ ꯂꯥꯛꯄ ꯑꯣꯏꯔꯣ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯒꯤ ꯁꯥꯁꯣꯟ ꯑꯣꯏꯔꯣ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏ ꯀꯝꯃꯨꯅꯤꯁꯠ ꯄꯥꯔꯇꯤꯅ ꯄꯥꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯉꯥꯏꯐꯗꯅ ꯍꯧꯖꯤꯛ ꯐ꯭ꯔꯦꯁ ꯃꯦꯟꯗꯦꯠ ꯑꯃꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯄꯥꯔꯇꯤꯒꯤ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯑꯃ ꯑꯣꯏꯅ ꯃꯤꯌꯥꯝꯅ ꯊꯝꯖꯔꯤꯕꯅꯤ